Kuki Lalhouba Masel Nongmei Kapnakhre, Kankpokpi District ki manung sanba Marktop Hills Range area da ngasi ayok nan su group ama oiriba UKNA Amasung su group ama oiriba KNFC ani gi marakta akan bamong da khutthongna khre haina press na phangba pawa man haire pawa sina makhata na hairi vade khutthongna bagi thogdog adu ngasi ayok pung 10 khare helakpa dubai da thokhiwane Marktop Hills asi Kankpokpi District ki Cycle Police Station na Konbe area ne Khutthongna bagi pawa du hek phangbaga ahianba Central Force ang mafam aduda sanction ke Central Force ang sanction kraba matungdagi nakal ani na khutthongna bagi thogdog adu makhata na thokna khidre adubu mafam aduda ahianba security singi section thawrang hena Kankhatkhre haire Deputy CM Nemcha Kipgen Hatpada Lupa Lakh kun MLA LM Khaute Amasung Ngursanglur Hatpada Lupa Lakh tara Pigani Laothorakpadagi security Kankhatkhre Chief Minister Yumnam Khemsa na luchingba popular government Deputy Chief Minister Oina wasak laukraba Kankpokpi Kendra gi MLA Nemcha Kipgen Hatpada Lupa Lakh kun wasak laubagi thawram aduda yaukhiba Tipaimu Kendra gi MLA Ngursanglur Sanate Amasung Churachandpur Kendra gi MLA LM Khaute Hatpada Lupa Lakh tara pigani haina Office of the Village Volunteer Stern Zone Kuki Jogjang Kauba Lupa mana social media da thagalakpadagi sarkar asibu sagatpada yauriba Kuki zo MLA sing amasung Makoigi mayum makai singda security ki section thawrang hena Kankhatkhre haire Village Volunteer Stern Zone Kuki Jogam hairiba lup asi kaya yamna genuine oiba lup amano amasung khulai paiba lup ama oiribara haibadu haujik maki waina intelligence ki maikei dagi chapchana confirm tawba ngamdrabasu handak thoki bairang asegi manungda Kuki zo gi oiba khulai paiba Village Volunteer Force kaya ama thoglakhiba aduna maram oiraga Deputy CM Nemcha Kipgen MLA Ngursanglur Sanate Amasung MLA LM Khaute gi security hengatpa yauna makoi gi mayum makai singda asoi angam thokdanaba security ki section thawrang sing hena Kankhatkhre masiga loinana khudong thiningai oiba mafam kaya da security Kankhatkhre haire panba yabadi Kuki zo singna taliba separate administration gi demand asigi political solution ama leitringai da Kuki zo MLA singna popular government sembada sagataba haina Kuki zo MLA sing su group sing amasung Kuki zo CSO singi oiba mifam kaya da warep kaya loba laikhravane adubu hairiba warep sing adugi wana tainabada Deputy CM Nemcha Kipgen MLA Ngursanglur Sanate MLA LM Khaute amasung Cycle Kendra gi MLA Kimniyo hangsingna popular government asida sagatkhibane amaromda Nemcha Kipgen na Deputy CM oina wasak laukhiba aduga Kuki MLA kharana sarkar asida sagatkhibagi mayokda ngarang numidang Churachandpur district ki Torbungda Kuki zo singna sanction ki bakhongjang manungda nupi ani masa mathanta thau haijinduna sijanaba phawba thawrang tawkhi adubu miyam changduna kalhobadagi khudong thiba thogdok makti thookidre haire Kuki student organization nasu ngarang New Delhi gi Manipur baban mamangda Kuki zo MLA singna popular government sembada sagatpagi mayokta protest sathakre KSO gi maikeidagi phongdok livana Kuki zo MLA singna popular government sembada saruk yaba haibasi haujik thogliba irang asigi manungda Kuki zo singna laukhiba collective political stand adugi mayoktane asigumba political oiba khongthang asi Kuki zo miyamgi apamba masung awaba mayoknariba kaya adubu namthak tawbani haina pendaba wafam kaya phongdokhe khongjang adugi matungda KSO gi thongmi singna Deputy CM Nemcha Kipgen MLA LM Khaute amasung MLA Ngursanglur Sanate gi maming panduna makhoi sing asi Kuki zo miyamda namthak tawba kangbuni haina kholau kaya su laukhe loinana play card kaya su paiduna haujik lariba phibam asida Kuki zo MLA singna political oina saruk yariba sigi mayokta yaningdaba phongdokhe Kuki zo miyamgi oina justice security amasung matam supagi oiba political solution ama phangdriba phawbada Manipur government da saruk yaroi makoina taliba demand asi kari mata thoksadravadi hena kanba khongjang kaya sanction gani haina phongdokhe amaromda KSO gi protest aduga mari leinana Manipur bavan area da law and order maintain tawbaga mari leinana section thawrang hanadagi hena Kankhatkhre adubu thogdok aduda pamdaba thogdok amata thokhibagi pawdi leite Deputy CM Nemcha Kipgen gi effigy mai thakre Kuki zo area da total shutdown lauthokhre Kuki zo singi separate administration demand ga mari leinana Manipur da popular government ama sembada Kuki zo MLA singna saruk yadaba haiba kanba warep leiringaida Kankpokpi Kendra gi MLA Nemcha Kipgen na Deputy CM oina wasak laukhibagi mayokta
Penadreba Kuki Zo Sing ngasi ayu angan badagi Churachandpur district ki tuibongda ban chathaba haukhre cycle da yamlaba Kuki miyamna deputy CM Nemcha Kipgen gi effigy mai thakre Kotu gi maiki dagi su hayeng Kangpokpi district headquarters da emergency mifam kaukiwaga loinana mifam asi loidriba phauba Kangpokpi district headquarters da total shutdown lauthokhre maraksida joint forum of 7 ZF 7 gi maiki dagi hayeng February 3 ki Ayuk pung taruk tagi na numidang wairam gi pung taruk fauba Kuki Zo sing na tariba jaga sing da total shutdown lauthokhre Churachandpur district ki tuibongda ngasi ayuk angan badagi hauna chathakiba ban gi khongjang adugi manungda protester sing lambi sorok ta thoktuna asat awok sing thingkhe adubu pamdaba thodok sing di thokhide Nemcha Kipgen na nauna semba popular government asida deputy chief minister waina wasak lawkhiba thodok aduga mari leinana ZF 7 ki information and publicity wing na thadorokpa cherol amana hairivana Kuki Zo singi oiba legislature ga konaba separate administration union territory gi political demand asigi waroishin amata purakpa tawdana central BJP government na Manipur da state government form tawba amasung Kuki Zo MLA sing na anoba government asida saruk yabagi mayokta total shutdown gi khongjang asi chathakivane Kuki Zo singi oiba separate administration union territory gi demand asiga mari leinana paksan na hingsa thoktuna mioi kaya lanjena duna amadi eviction na chingba thawong kaya na Indian Constitution gi article 14 amasung 21 na piriba right to equality life amasung dignity da chawna saitheng piribane Kuki Zo singna sangsiliba khongjang asi Indian Constitution gi article 19 clause 1 subclause A 19 clause 1 subclause B amasung 19 clause 1 subclause C ga loinana freedom of expression amasung peaceful assembly gi makhada Kuki Zo singi accountability justice constitutional safeguard genuine political representation amasung exercise ga mari lainana ne maram aduna hayeng kauriba total shutdown gi khongjang asi Kuki Zo singi leiriba club CSO amasung chief singna sagot piu haire Nemcha Kipgen na deputy CM oina wasak lawkhiba dubu yaningdaba phongdoktuna Kangpokpi district ki cycle da miyamna protest sathakre protest adugi manungsa na deputy CM Nemcha Kipgen gi effigy mai thakre loinana down deputy CM Nemcha Kipgen haiba kholau kaya su laukre laingak sembada yawba Kuki Zo MLA sing KZC na social boycott laukthokre Kuki Zo area da pung 12 gi total shutdown laukthokre Churachandpur da irang haukhre lambi da mai thadun khongjang jangsinkhre Anoba Manipur laingak ama semlakpada saruk yariba Kuki Zo MLA singi mathakta Kuki Zo council na social boycott laukthokre amaromda Manipur laingak sembada Kuki Zo MLA khara saruk yabagi mayokta joint forum 7 ZF 7 na tha asigi taruktagi Kuki Zo area da total shutdown laukthokre loinana ngasi numidang wairamdagi Churachandpur gi tuibongda Kuki Zo gi mioi kaya thoroktuna irang haurokre lambi da mai thabana chingba amadi security gi gari sing amangata thokhanduna khongjang changsilakpadagi security force ki maikei dagi irang adubu laksina bohonavada khongjang loising gi maikei da sokapan yaukhre haire Kuki Zo council na thadorokpa cherol amada chahi asigi January 13 da Guwahati da pangthokpa apunba mifam na lawkhiba warep ki mayokta Manipur laingak sembada Kuki Zo MLA khara saruk yakhiba thawong kanna yaningdaba phongdokladuna su group MLA sing amadi KZC gi apunba mifam aduna constitution gi makhada Kuki Zo gi tokhaiba legislature yauna union territory ama sembagi matangda state amadi center government na aibo oina chapchana thajaba ama piraktriba phauba Manipur laingak sembada saruk yadana bahaina warep lawkhibani haire haujik leiriba ethnic conflict asigi political solution ama puraktriba phauba maitei community gi arm group amadi institution na Kuki Zo miyam gi mathakta chathariba hingsa gi thawong sing asi adum makha chathaduna laikhigani amadi Kuki Zo miyam gi yengnaba dumak oikhigane asigumba phibam asi leibana mitaina dominate tawba laingakta saruk yariba Kuki Zo MLA sing asisu aikhoi gi yeknabani haina lawgani haire maram asina Kuki Zo miyam gi mayokta lepliba MLA sing social boycott tawbaga loinana makhoibu Kuki Zo gi mafam amatada changaloi haire Kuki Zo miyam na su makhoibu social customary amadi public matter amatada cooperate pidana basu Kuki Zo miyam da khangalle makhoigi mathakta thamliba social boycott asi Manipur laingakta gi toktriba phauba chatnagani haire amaromda anoba Manipur government ama sembada Kuki Zo MLA sing saruk yabagi mayokta joint forum of 7 ZF 7 kauba Lupa amana tha asigi taruki ayuk pung taruktagi
नुमिदांग पुंग तरुक फाउबा कुकी जो एरिया दा टोटल शटडाउन लाउथोखरे जॉइंट फोरम ऑफ 7 थादोरक पचेरोल अमदा मणिपुर की अनौब लेंगाक अमा सेंबदा कुकी जो एमएलए खर सरुक याखिबबु कन्ना यानिंगदब फोंदोरकपगा लोइनना मतम कयागी ममांगदगी कुकी जो मियामना तांदुना लाक्लिबा कॉन्स्टिट्यूशनल अमदी पॉलिटिकल डिमांडबु नाथैदुना थमलगा मणिपुर दा लेंगाक सेमनबा सेंटर गवर्नमेंट अकनबा मिडियंग संगदुना लैबा यानिंगदे हाइनसु फोंदोरकले